ꯊꯝꯖꯔꯤ ISTV ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯍ꯭ꯌꯨꯃꯦꯟ ꯔꯤꯁꯣꯔꯁ ꯐꯒꯠꯍꯟꯕ ꯍꯥꯏꯕꯁꯤꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯄꯨꯝꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝꯅꯤ ꯍꯥꯏꯅ ꯁ꯭ꯄꯤꯀꯔ TS ꯂꯣꯀꯦꯁꯣꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ राजनीति तौब अवांग थाकी ऑफिसर मसा मसा की कांगलुप खक्तगी थबक चथबना लमदम असिदा अचौब साफू अमा पीरे मसिना नोंमा पोखारक मतमदा करी ओइगनी हाइब ngamdre हाइना MLA N बिरेना नुंगनांगबु फोंदोक्रे अमदे हयेंगदगी फिल्म गमरी लेनबा थबक थोरम सिंह मखा चथनबा फिल्म फॉर मणिपुर वारेप लौख्रे पाउ संतोरंग पिजरी ह्यूमन रिसोर्स फगटहन बाहाइबसिना सेमगत सागत पपुंबगी अमत ngairaba pandamni haina स्पीकर TS लोकेश्वरना फोंदोक्रे ngasi thokchom navakumar memorial trust ki mityang makhada social image integrity and prosperity organization na sinduna haikak mapal awanglaikai multipurpose community hall da pangthokpa nipan chuba thokchom navakumar memorial meritorious award yanthokpa ki thoram na mak na wafamasi phongdokhibani Thoramatuta Works Minister Dr. K.H. Ratan Kumar, MLA K.S.H. Biren, MLA L. Ibomcha Amadi, MLA Dujamanishu Sargyaki. Mahairoi Class 10 gi Marbudra Manga, 12 ki Mahairoi, Humbudra Kataruk, Sanaroi Nipu Kataruk, Art and Culture Damikok, Thonglakpa Mahairoi Kunda, Manamatum Pituna Puning Tawaki. Chief Secretary on Nabakishor na Fongdokibada, Mahiroi Singna, Matamgi Mamal Kangna Tabak Tauba, Tangai Fade, Sunom Bagi Matakta, Lyric Pabagi Matam, Yarba Makai, Sangna Tamna Bokona Kadabani, Matam Likna Sizinabana, Kungangi Lyra, Imungdagi Horaklaga, Nasi Chief Secretary Gitak, Yorpangambani, Fongdoki. Speaker TS Lokeshwarna Fongdokhibada Khundrakpam Kendragi Lambi Pumnamak Koilas Thariba Imphal Cycle Lambi Amadi Sawombung Sagolmang Lambida Phut Chama Chama Pakthok Haliba Laikai Khudinki Community Hall Thamliba School Kaya Semgatliba Pumnamak Human Resource Chokhatnaba Khonabani Laikai Khudingda Class 1 gi Officer Amamam Thamnaba Changsiliba Khongjangda Miyamna Sagopi Haiki राजनीति तौरीबा मसुंग अवांग बथाक्ता लेरिबा ऑफिसर सिंगना मसागी कांगलुप खक्तगी थबक चथबना लमदम असिदा चावरबा छाफु अमा पिरिबासी नोंमा पोखारकबा मतमदा अखोय करी ओइगनी हाइबा तंबा ngamdre हाइना हाइंगांग केंद्र की MLA N बिरेना फोंदोख्रे हाइंगांग ब्लॉक कांग्रेस कमिटी अमदे नॉर्थ ईस्टर्न थिएटर एसोसिएशन असिंदुना बेस्ट एडिटर अवार्ड फंगलबा नारोल थौदांगी पाउचेगी एडिटर खोइरोम लोयालाकपा मसुंग Pride of Sri Lanka Lisingani Taragamanga gi mana fanglakhraba Irengbam Susila Devi bu MLA N Biren gi mayumda pangthokpa okpagi thoram aduda MLA na makhatana haikibada Hauzik Lairiba Manipur gi political system asina Kanglup naiba mongda chathaduna leibadagi tangdu leitana hingba ngamdabani राजनीति तौरीबा मसुंग अचौवा सांगसिंगना मखोय मखोय gi Kanglup naiba thabak tauba amasung lingjel manadabadagi miyamgi marakta chawraba safu ama omduna leiri राजनीति तौगे हाइरबदी लेबाक मियाम गी ओइना तौबियु आइगी वाखल थादोक्सी हाइकी मणिपुर युवा पॉलिटिशियन फॉलकिलो उसी पाउसदा मणिपुर युवा पॉलिटिशियन ओने एजरी सुया यादे उसी कोनी को पॉलिटिशियन से नगागी लीडर भी लाए कुकी की लीडर सुलाई बैठे की लीडर सुलाई मणिपुर युवा अपुनबा एज ए होल Manipur se koi amatane koi Manipuri amatane na wakto ko ba leader se yaudri mo se wapse konti aduna ni kasagi sector ya koi ba social bogi ho ba social bogi mo kambu na ho ba ukhuri na ho ba adagi kanogina general na ho ba mai dai ho ba tawri se base koi ma politics hoi ke no sangte
Leibak sugai na ko ba ma san masama tandagi masagi jati khadang than ba kamu se politician me am lo ni sang lai ne yaw lai re Manipur ya maru ta kan ne Leibak sugai ga ba ma masama masagi community khadang khan ba politician me ya ma aduga bureaucrat research se yaw Ngasigi thoramatuda loyana haikibada democratic rights amasung human rights mapung phana phanglaba matamda Bharat integration purpangam gani haiki ngasigi thoramatuda lamdam adonggi saknairaba mioi kyana sarugyaki Hayengdagi film gamari lena bathabak thoram sing makha chathanaba film forum Manipur na warep lokre lalawlub ahumna film forum amadi film gi thabak tawriba mioi singda pirakliba athingba asigi matangda ngasi crisis of Manipuri cinema haiba topic ta khana nainaba mifam ama lamyan ba sangren da pangthokre thoram aduda tongan ba civil society organization mahiroi luk kayagi luchingba singsu sarugyaki Wangang kiba singna Hauzik Film Forum amadi masiga chatminnari ba singda thamliba athingbasi komthok piduna Mahau sagum thabak thoram sing ningthina pangthok pa yanana ba honabiu haiba wafam sing phongdok nakhi Makal makha kayagi mot pinaraba matungda ngasi saruk yakiba singna warep ahum lauki warep singa dudi December ki tang mapandagi hauna numit tarani chupna film gamari lena ba thabak thoram sing chathadana lakpadu Manipur gi miyam na mateng pibirakpana maram oiduna hayengdagi mahosagum film gamari lena ba thabak thoram sing chathaba hauba film forum Manipurna mahakappunna chatminaba lup tara mariga loinana chathaba thabak thoram singda lalawlup singna chaingak pibibaga loinana pungning thogat pinaba haijaba amade film gamari lena ba thabak thoram singda tongan ba sinphamda leiba akangai sing loinana Manipur gi miyam na mapung phana thabak pangthok pangamna ba mateng pibina ba haijaba haiba warep sing asini Warep sing asigi matangda film forum Manipur gi mihut oken amakchamna warep sing adu lauthoki Saliba tha sigi tarik mapan dagi ngasi tarik kuntaruk numit tara tarini chupna film gamari lena ba sintha punamak leptuna lakpa adu Manipur miyamna sagat pibana maram oiraga hayeng December gi tarik kuntaret Englising Ani taramngadagi hauduna film gamari lena ba sintha punamak hanagum sathaba haina amatoina warep nare Communist Party of India Manipur State Council gi Maripudara Suba Kumon Thoram ngasi GM Hall da pangthokre Thoramatu da State Secretary Dr. M Nara Wangangloi N Mangi yauna Council gi thaupuba sing block amadi district level gi maroiba thaupuba sing su saruyaki Thoranga mari leinana Dr. M Nara na phongthokibada CPI na ngasi phawbada miyam gi chawkha thorang da hakthingna amadi nakoinana maroiba thodang laurakli Party asigi minister amadi MLA amatta leitrabasu miyam gidamak thorakpa political party oibana chawkha thorangda ahenba miteng thamli haike hana minister oiramba N Mangina CPI mapangal khara sona uri adubu national gi thakta CPI na sarkar paiba amade atai party ka chatminaduna sarkar semtuna thabak tawre party asina tangdu leitaba amadi chawkha thorangi lamda lauriba thodang sing miyamda hena khanghannabu honasi haike Education Minister na lamdamasigi education da ahongba ama purappaga loinana sarkar gi school sing private school dagi tadana bahonagani haina tatana hairabasu sarkar gi school sing da midyeng changba watpadagi phibam phagat pangamdre singjamaida leiriba CH Iboyama Higher Secondary School asi class 12 phawba leirambadu hauzik class 10 phawbadang hanthaduna mahiroi yankairom tamak ming chalakpagi report leire Hana oza kuntra taruk lerambadu hauzik oza khara transfer tawkhibadagi subject expert amata yaudana oza taraka humdoi khakna mairoi sing takpi tambiri school asi sarkar gi maikaidagi hauzik phawba ningthina semgat chagatpagi thabak paikhatabana classroom ayamba siznabe yadre English anida SSA gi makhada classroom ani lupa lakh tara mangarom changna saki lising ani taragani thoida ramja gi makhada ka ama saki haibagi report leirabasu classroom asi lanai mioi singi thoram pangthoknaba siznaba natana school asigi oina kanaba amata leitre Ramja gi makhada saki bani hairiba ka ama asisu mamingtagi oina renovation tawba khaktani haina pau asina makhatari Lagliba anauba chahi lisingani taragatarukta New Year Day gi numit asida gari accident thoktanaba amade miyam gi damakta jackson tharang lokhatpa oina police na lagliba tang kunthra dagi akhanaba drive lokhat kadori
ड्राइविंग लाइसेंस याउदना गाड़ी थौबसिंग चाही सुद्रिबसिंगना गाड़ी थौबा गाड़ी नंबर थादना गाड़ी थौबा इंश्योरेंस सर्टिफिकेट याउदबा गाड़ी मचादा मी अहुम तोंगसिंदुना चटपसिंग यु थक्सिलगा गाड़ी थौबा गाड़ी यांगना थौबा मी हेना तोंगसिनबा हेलमेट उप्तना गाड़ी थौबा फोन सिजनरगा गाड़ी थौबा अमदे टिंटेड ग्लास सिजनबा गाड़ी सिंग फगटकदौरी हाइरिबा आइन की वांगमदा गाड़ी थौबसिंग असिगिदमक्ता तोंगान फाइन लौबदा नतना आइन की ओइबा चराक फावबा पीननबा थबक पाइखटकनी हाइना इम्फाल वेस्ट के एसपी न थादोरकपा चेरोल अमना खंगलकली मणिपुर पीपल्स पार्टी की निफुगनिपान सुबा मपोकुमोन थौरम ngasi पार्टी के ऑफिस ता पांगथोखरे थौरम अदुदा पार्टी के प्रेसिडेंट एन शोभा किरण सिंह ना फिराल चिंखतुना लाइसोन तिनसोन की थौरम सु पांगथोखे थौरम अदुदा सीनियर वाइस प्रेसिडेंट ओ जुगिंद्रो एडवाइजर वाई थंबालमदी अतै पार्टी की मियोय क्यासु सरुयाके हौसी पाउगी मरकता नतिन ब्रेक मतन ब्रेक मतुंग दामुका तराम नौकचरी मखाताबा पाउदा आरकेसीएस हायरगा सुखंगनाबा मसक नाइबा लायकपा राजकुमार चंद्रजीत सनान हिंगलिंगै दे एकलंबा लाइसिंगबु लमदमसी के मसक नाइबा अइबा सिंह अमदे पब्लिशर सिंह इबा लाइरिक सिंह की मखुमदा सिजनरंबा आरकेसीएस आर्ट गैलरी ना थेंगनरे हाइरी हिरम असिग मतंग ngasi आरकेसीएस आर्ट गैलरी ऑफिस ता पाउमिसिंग उनबा मदा आरकेसीएस म्यूजियम ऑफ आर्ट एंड क्राफ्ट्स के सेक्रेटरी आरके बुद्धिमंतना हंदक की इम्फाल बुक फेयर दा असिगुंबा थवंग असि चथरकपा थेंगनबनी हाइके लाइरिक सिंह अदुदी हिस्ट्री ऑफ मॉडर्न मणिपुर खेलेंद्र सोबेदार मणिपुर की मुनबी ख्रबलैंगाक भैगचंद्र मणिपुर इमा की मनीगुमना तांगलबा मपारी अमदे पुवारी की मैतै चनु खरा अहुम सुबा सरुक हाइबा लाइरिक सिंह असिनी आरकेसीएस ngak seliba singi ayaba yaudana asigumba thawong chathabiganu loinana chayolani phawbugi manungda mari leinaba singna आरकेसीएस आर्ट गैलरी ऑफिस ता lakpiu haike सोइगिबा अरानबा सिंगदो अखोइगी वारि सानरगा मुसिगुम्बा से ताइसनबा पामी रगदी मचिदा अखोइगी नाथैनरगा थोइदना मचि खै कनो तोबा तारगदी अखोइना यामना थुना लीगल एक्शन लौनरबगी खै थोरांग पुनम खै सेम साधना लोइजरे उरीपोक्ता लैबा तोंदोन बिसना हाई स्कूल लौथोकलगा रामकृष्ण मिशन प्राइवेट स्कूल लिंखतकनी हाइना थौरांग तौरिबसी करंबा अथॉरिटी की मखादनो हाइना हाना मणिपुर की डीजीपी ओरंबा जॉय कुमार ना फुंगथोखरे ngasi नावरेम थोंगदा लैबा माकी युमदा पांगथोकपा पाउमिसिंग उनबा मदा माकना वाफम असि फुंगथोखिबनी माना मखा तारादुना रामकृष्ण मिशन प्राइवेट स्कूल असे रामकृष्ण मिशन स्कूल की मखादा लिंखतकदौरिब्रा हाइना हंगलदुना मणिपुर लिंगदौरिबा स्कूल असिदा प्राइवेट हाइबा वाही यावरकपदा हेना चमम नहलिबदे नरेंद्रपुर पुरलिया अमदे लियोगरदा लैरिबा सिंगदे रामकृष्ण मिशन स्कूल खक्तमक हाई अदुबो मणिपुर लिंखलिबा स्कूल असिददे प्राइवेट हाइबा वाही यावरकपसि लाइबक्तिबनी मिशन स्कूल अमगी लाइफम थोकपा एरिया सी एकर निफुरोमनी मसिदा जूनियर अमदी सीनियर सेक्शन अनि लैगदबनी लोइनना महैरोय सिंगी लेहनफम थोई सरकार न पाइखलखलिबा थौरांग असि करंबा पॉलिसीनो मदुगी महत्ता सोथना लैरिबा सरकार की स्कूल सिंग हिंगटहनबना अफबा खोंथांग ओइगनी इम्फाल द रामकृष्ण मिशन लिंखटपगी महत्ता जिरीबाम द लिंखटपना सरकार की अफबा खोंथांग ओइगनी हाइकी करिगिदोता गवर्नमेंट ऑफ मणिपुर हाइरिबा स्कूल सिंगसिंगतगी होमसिगी निंगी पास्टर किबा नसागी स्कूल रामकृष्ण मिशन स्कूल सिंगसे करम हाइ तोन रन तोगे हाइबिसिंग मतांगदा नॉलेज फजने लेबा अदुगुम कनाबा अमतसु यावंदना एत गवर्नमेंट ऑफ मणिपुर त डिसाइड तोगा रामकृष्ण मिशन स्कूल लिंकलनी हैन तोबसे मसिसु आइन कमदा मसिसु यामना क्वेश्चनेबल ओइबा अदुगुम्बा वफम मनी मणिपुर सरकार के यानखिबा वाफम सिंह थबक ओइना पांगथोकपिद्रे हाइना मणिपुर इलेक्ट्रिसिटी एम्प्लॉयज यूनियन की मेंबर सिंह ngasi कैसामपत्ता लैबा डिपार्टमेंट असि के कॉम्प्लेक्स मनुंगदा प्रोटेस्ट तौखरे हिरम असि की मतंगदा यूनियन की वर्किंग प्रेसिडेंट युमनाम प्रताप सिंह न फोंदोरकपदा हौखिबा इंग्लिश सिंह अनिगा तरा मरीदा मणिपुर के चीफ मिनिस्टर का डिपार्टमेंट के हायर अथॉरिटी सिंह अमदे यूनियन की म्यूट सिंह यावना खन्नदुना यानखिबा वाफम सिंह थबक ओंथोकतबदगे खोंजंग असि चंगसिनबनी हाइके मखाताना यूनियन चीफ मिनिस्टर दा मेमोरेंडम अमसु पिशिलगनी मसी की पाखुम फंगद्रबदी खोंजंग कया चंगसिनबा सेम सारे हाइके सिमक हयेंमक ऑनरेबल चीफ मिनिस्टर की मफम दा कोई मेमोरेंडम पिशिलनी अदुगा कोई की मखन मथेंगी सीज वर्क स्ट्राइक पेन डाउन स्ट्राइक अमसु तोंगान बा कोई मखल की चंगसिनबा कोई सेम साबो लुजे
Taramdo Suba Assam Rifles na IGR South ki Makhada Sanabagi Polam Singh Tamenglong District ki Praja Singh da Military Civic Action Project ki Makhada yanthok rehairi. Amaromda Kungamapan Suba Assam Rifles na North East Region Community Resources Management Project kaloina na Chandel District ki Hangsida Medical Camp ama pangthokre. Miyoi chani henbana camp atuda sarugyaki. Nifugamanga Suba Assam Rifles nasu Manipuri da laiba Assam Rifles Nodal Hospital da I dan tawaki thoram ama pangthokre. Amaromda Kuntragamanga Suba Assam Rifles na Maram Bazar da toilet block ama sangakre haina IG Assam Rifles South na thadorpa cherol amana khanglakli. LDA gi project officer na Loktak Pat Makhoi gini amade ngami singna Loktak Pat mochin handuna manghanna ba honare hairibasi yamna laibak thibani miyam da ngami singla na uhanna bani haina all Loktak Lake Area Fishermen's Union gi secretary or Rajena phongdokre ngasi Manipur Press Club ta pangthokpa paumi singa unaba mada mahakna makha taraduna sahi kayagi mamangda ki Loktak ta saidangduna hinglaklaba miyambu yum thugaiduna manghan bahaibasi hingbagi hak matpani Central Sponsor Scheme kaya LDA namsinduna thamlibasi aranbani ngami singi kananaba thabak chathagadabani ngasi phawda pat asida lairiba pambi amadi sanga sing manghanba leite ministry na sanitary latrine sanana wapam phongdokrabasu ngasi phawba namsinduna thamli haina maral sikhi Loktak kanabagi sumi process ti tawdraga Loktak ta hinjriba Loktak ki mapan hinjriba Loktak hindule bi praja singda allegation pibe bese masi jumham jawdaba pot amani haina Loktak area fishermen union se condemn tawi Chingkhu Village Authority na Sindhu nangasi Chingkhu Chingkhongda Resort Cum Organic Farm hangdokre. Hangdokpagi thoram aduda amjugi President Wangkhemcha Samjai, Ijita Girls ki President Mobi, Khundrak Pam Jila Parishad Member TH Angobi, Ichamgi President M Rajendro, Mikalgi Chief Coordinator N Athobana Marueba Miyo Singh Oina Saruyaki. Tharonga Mari Lainana Chingkhu Khundrak Pam Lokon Kanbaluki President N Iboyaimana Sarkar na Chingkhu Lokol da Film Institute Sana Bahonaribasi Maram Chade Mafam Chaba Yengduna Sabiyu Haiki Izamgi President M Rajendro na Sarkar na Lokfam Kangani Laurabasu Ngasi Pauba Thabak Oina Pangthok Tri Haiki Amjogi President W Samjaina Chinjak Tamipal Tangdraba Matamda Lamdamasi Chokot Lamjelda Changsinba Ngamgani Phongdoki ahangba lamang oi baching khugi oi ba lamang batang koina sida da lei bakom masida akoi organic farming ama semba ada khugi resource center habidi pothapam mausagi fajaba ching paturen ari siriga khugi sta resource saraga na miyam gu tourism singi khugi pothapam oi bakom bawa sebut kire haibagi khunggang jera phawi ro ba khunja singi wakhalun singa se yang thakachaning ba All Manipur Newspaper Sales and Distributor Association gi Kuntraga Mathoi Suba Mapok Kumon Thoram ngasi Pasoi Part 1 Dalaiba Community Hall da pangthokre Thoram aduda Pasoi Kendra Social Upliftment Organization gi Chief Petrol Chungkham Bijoy Singh Association gi President Konsam Ibotomba Janich Academy gi Director Suraisam Manauton Women's Crime gi Editor Robita Nupi gi Punsi gi Editor Santi Devina Thoram gi Marueba Miyo Singh Oina Sarugyaki Card Paiba Hawker Chani ki helmet chu Chungkham Bijoy na piki Association ki maike dagi phongdok na kibada Association ki office building sana na ba khona bagaloina na sinpham asida thabak tawbada ikai ningai leite haba wafam sing thamnaki Chungkham Bijoy na Association ki office building sabada maha ki maike dagi pangba yaba mateng pangani haiki Hawkers mayam se amutang punjan minaraga fund drive ama tawdana Sembiragadi, Siambasu Lermani and Kansai, Sembiragadi, Marandi, Masigi, China, Picasso Pigna, Masigi, Hawker Mayam, Sintina family, Punariba Yaw, Bunina, Awa Anatarakada, Fanatuna Mati, Amaki Matingama, Panava. I put you on Mamating again. Kwakaithel Haurok Chambita Laiba Swebam Lekaida Workshop Tauba Laishram Sanjoibu Ngarang Nomina Kaplamba Thombu Local Development Association Kwakaithel Swebam Lekai Haurok Chambina Nungai Taba Phongdorakli Mara Lairam Labasu Chumthokna Bagi Tanja Pidriba Karigino Haina Khangalakli Amaromda Sanjoi Nomina Kaplamba Bu Yaning Taba Phongdok Tunangasi Kwakaithel Haurok Chambi Community Hall da Wakan Mifam Chathakre Kanana Karigidamakta Mahapu Nomina Kaplambanu Haibadu Athuba Matamda Sengtok Piu Haina Wakan Mifam Aduda Saru Yakibi Amana Phongdoraki
Haukiba December Kungamari ki numidang pung taraga mathoi makhairom taba matamda Major Kulda Yumwai Dunaleba Sikandar Sahagi I-20 car amasung Dinku Rotaleba Punya Hyundai showroom da bom pokhaihan kibadu UNLF na akhanaba madi atamnana chathakiba thabakni haina claim torkli Loop asigi Department of Publicity ki Director M. Sakhengi Cherol Amana Major Kulda Laiba Aduga Thangal Kaichal Kalibari Steel and Cement Dealer Oiba Sikandar Sahana Party bu Singna Rakiba Party ki Miyoi Singbu Pahanana ba Khonaba Madi Yegnaba da Pau Piba ki Damak Maki Gari Adubu Atamnana Akayatoi Thuan Kibani Mahakna party da pau phawrak trabadi mahaki business pumba thingbada natana Manipur da leiba yadana bagi khongthang phawba changsilagani hairi Amaromda numit asigi manaba pungpham da chingmairong dingkurot da leiba Punya Hyundai showroom gi compound manung da leiba transformer da pokhai hankibadu showroom gi mapu mangsa tabam any amade mari leinaba miyoi singna party ki wafambu thawoidaba amade pau phawna na ba kayara khangan khrabasu response Tawakidabagini Hairi Laibak Miam Toidokna Major Kulgi Ichilinau Amadi Imaibel Singimapamda Sengdok Ningba Wapamdi UNLF na Matam Pumbada Micham Miam Toktanaba Kanjaba Laibana Numidangi Matamda Bom Adu Pokahan Kibani Bom Pokahan Kiba Todok Aduna Mapam Aduki Miam da Aki Tujunghan Kibamade Wakal da Nungaitaba Pohan Kiba Aduki Damag UNLF na Nungaitaba Pongtokli Lubna changsiliba thabak thoram singbu yumpham yaudana miyamda lana uhanaba honariba miyoi singdagi miyamna cheksinaba apil tawri Amarom dangarang nungtil pung ama makhairom tabada kwakaitel haurok jambi soibam lekaida Laishram Sanjoibu mahagi thonggal da nomaina kaplambadu mahakna chathakiba cyber crime ga mari leinana UNLF na warak lambani Laishram Sanjoy apokpagi ming Laishram Dhaneshwar leiphamna kwakaitel haurok jambi community hall maning da leiba nupa asina nupi khunai amadi Manipur gi miyam da langjakhiba maralde mahak masagi nupi amadi macha ahum leina pakhang saraga Namthak Tauduna Laisabi Amaga Fonda Wrong number Tahanduna Kangaraba Matung Nupa Nupigi Aron Bamari Thamki Magna Chathakiba Thabak Singadu Lona Photo Namhoduna Nupi Macha Asina Aseng Bakanglak Laba Matamda Lapthok Naraba Matung da Su Blackmail Tauduna Kihanke Sanjoyna Lona Amadi Namduna Laukiba Photo Singadu Nupi Sigi Ming Sizinaduna Facebook ta Hangba Pek account ta Photo singadu thagatuna lebak miyam amade maruaina nupi macha asigi hingliba punsida lagnaba sanaba amade ikaiba pirakhi hairi asiguba phiba masidagi party na miyam gi amade maruaina nupi khunai gi ikai khumnaba ngaknabagi damak sanjoibu ahanba warning oina khut amadi phaiganda kaplambani masidagi makhata na mahakna lamhelabadi akanba chairak pigani Loop nangarangi thabak adu chatharambada Sanjoyna singnaduna tawrakiba mawong adu yengluragade mahak khudakta akpa chairak piramba yabani adubu mahak nupi amadi macha singidamak yenglaga makhong amadi makutta kaplambani Sanjoyna langjariba maralasi mahak nupi Sarju amadi apokpa Laishram Dhaneshwar nasu hanana mayek sengna khangi adubu achumba asengba adu losinduna macha nupagi maral amuk nawhongna na hanglakba haibasi Thawoina maral losinaba honabani Karo Laikagi Miyam nasu asigumba khunagi mayokta leiriba miyoi sing asidagi lapna cheksina leinanaba UNLF na apil tawri Hauzi paugi merathana tema break amamu Break matungda amuka na taram nokchari makataba pauda Mipal tangdaba chawkhatpa khunagi punsirol ama semgatpada paring chumba amasung mahai masingi kangnon ama mathau tai haibasi lengakpa singna khanglablabadi Manipur khunai Mipal tanglamloi haina Joint Students Coordination Committee MSU KSA MSF amadi sukna thadorokpa cherol amana khangalakli Academic calendar ama ngasi phawbalengakpa singna sembangamdribano common syllabus su thambangamdri skill recognition pibada sahar manung oirabasu miyam tinba yumlak oirabasu matik chapa playground ningthina leitrabasu senja thumja tawduna recognition pishili haibada haimanba thokloi hairi Private school sing oiba chapchaba chatna kanglon ama lengakpa singna sembi daba madi leitabana private singi authority na mana pamba mongda school chalaibana mairoi singi mama mapa singda achauba polum ama oire private school khara de school singbu sendong tanpham kaithel onthokle amaromda lamdam asida magun lebe education system ama purakna bkhona bada private singna ngasi phawa achauba thodang loduna lakle
private school singbu system amagi makada leihannaba ahanba khongthang oina admission amasung thagi tuition fee income amade expenditure ki matungina school leihannaba honaragani hari lengak pasingna kathok pagaloina na education da ahenba miteng changadabani hari All Assembly Rotaleba Tombishna High School bu Manipur Sarkar na loksin bagi matang da khananay na ba mifam amangasi Manipur Press Club da pangtokre. Tombishna High School Managing Committee na sindu na pangtok patharumatu da committee ki President T.M. Rajan Ayangba kadagi Additional Chief Engineer oiramba W. Kumar amade B. Angausna Sarman na chingba miyoy kayasu saryaki. Wangang kiba singna sarkar na school si loksin kiba ki matangda tongan ba mot kaya phongdok na ke B angaus na sarma na phongdok kiba da lising amachama pal kuntra gani thoi dalingkhat kiba liraba school si lising ani tareta oza amadi mahiroi sing atopa school da thamkrabasu school asigi lamgi khasna lising ani taramanga phawba managing committee na thiduna lai sarkar gi thawong yaning de school si punna kanminasi haiki Aski tang kuniman, aduh kita cakap meeting apa mungkin, maksudnya aku nak government Manipur dah, muka aku request kami, aku appeal betul kan, aku terms and condition point mengai terms and condition mengai apa point mengai apa, appeal betul sebenarnya, maksud sudah ada. Ministry of Information and Broadcasting, Government of India के Film Division नसिंबा तरामरी सुबह Mumbai International Film Festival लिसिंगनी तरागतरुक्ता Mayo Media and Communication न पुथोकपा filmmaker Romi मैते के मिनिट तरागुमदोई सांगबा Color of Water हाइबा short film उतनब खलक ले हरी फिल्म से आर्टिस्ट अमा की पुंछी की सत्तम बुयेक तु नताकपा फिल्म अमनी हरी फिल्म सिदा राहुल प्रियोगोपाल अमदे अनीता नचिंबा आर्टिस्ट सिंह यावरी एडिटर ना जॉनी सिनेमाटोग्राफी ना राधा मोहन अमदे प्रोड्यूसर ना लोकानंदनी हरी ngasi longmi sinmi apunbalu lokshal amade Central Agricultural University Manipur na sintuna biofertilizer amade organic farming gi matangda nomgi oiba awareness program ama Thawal district ki Umathel mayai lekai da leiba community hall da pangthokre Lamdam adugi longmi humpurom na thoram aduda saruyake thoram ga mari leinana lawsal gi President M Churamani na cha na thakna ba thanari ba potsing ayambana chemical yamna siznabadagi hu chen ba potsai sing oirakpa si kiningai ni masi thoktana ba asigumba program asi pangthokpani organic farming na kanaba piriba kayagi matang dasu wangangke Christian Dharma Chatpa Singhi Christmas Kumai Ngarang Ukrul District ki Cycle Subdivision ki manung channa laiba Laisifung Village amadi Masigalona Baskul Singda su pangthopa hukre Kumai asigi sarukama oina khul asida hoba tongan ba pothok sing kunja sing na puthok na duna chatnabi ama oina auction lawbu ki thorum su pangthoki khul asida laiba kunja ayamba Imphal da laina khibana kumsi mahi marong puthokpa ki chang hanthabaga loinana auction lawbuda mahi marong sing makhal yam kide Masidaki Panglakpa Senpamaduna Village Authority ki Pan Oina Thamnari. Haribakul Asiki Oina Kumayasi Numit Mangani Chupna Chathagani. Numidangi Matamda Tongan ba entertainment ki program sing pangtoktuna Christian Dharma Chatpa Singda Nungaiba Mahau Amasu Kumayasi na piri. Rims ki staff nurse Jamaga Taruk Launaba Pangtokiba written test amadi Beba Busi Kamari Lainaba Thokliba Watok Asida KCP MC na Tumina Khak Laithokte Maikai Kayada Tara Thokna Achumba observation Lautuna Lakli Hari Loop Asigi Information and Publicity Secretary Paikomba Maitegi Gerol Amana Watok Asida Lupna Thigalubagi Matungina Tongan ba Center Tara the Pangtokiba Chaurakna candidate listing Taruk Lomna Saruk Yakiba Exam asiki question amasung kishing ase tongan ba mafam ani dagi tharpani hariba question set sing ase written test pangthokadaba numit aduda rims ki director ki office chamber da media yauna hangdoktuna ningthina check tawraga exam center sing da yohanduna selection adu mai pak na pangthoki matam aduda kanagumba candidate amadi mioi amatana question leak oi haibagi report tawkhiba laikhide haiba khangbangam Exam adu center dagi lakpa tongan ba mioi singna mapungoina achauba thodang loduna yamna cheksinna pangthokhibagi mami takhe loinana exam adu da rims authority bu maming tagi oina yaholaga selection test adu ki paper check tawba mark count tawba pumnamak center gi mioi sing aduna athengba phawba hotnaraga mathangi numit December 19 da result haidoklaga
Beba Boisi Matam Leptuna, Pangtok Pahoraba Kanda, question leak oi haina, Mai Pakidraba candidate sing, Mairoi Kunagidamak Atumaran Tigaliba, Mairoi Single Loop, Lamdamasigi, Nintam Yawo Loop Karana, Media the Pondor Pasimak, Yam Namawang Maril Naidaba, Matoni Haina Lawi, KCP MCD, Senja Tumja Toba, question leak oi Bamade, Aranba charge Tobaki Tabakta Puning Togot Palate. Pangthok libe exam asida paring chumna senja thumja yaudana pangthok naba rims ki authority da hanada ki khanganduna lakpani masida kanagumba lup kharagi kota lobagumna sandok libasti mioi kharagi thausil oigani pangthok libe exam asida kanagumba kharana lana thabak tokhiba senja thumja question leak oibaki thabak sathaki haibagi chapchaba khudam changdam leirabadi lup amade leibak miamda mayek sengna khangan pham thoi Madunatana Mana Apamba Mongda Rims Authority ki Tabak Singda Ayat Apan Pibagi Tabak Toksi. Rims Authority na Achumba Mongda Staff Nurse Lobagi Pol Atuba Matamda Haidok Naba Sinbi Hari. Kabui Selang Maiba Ningsing Thoram Ngarang Kaksingda JNURN Community Hall Center da Pangthokre Kabui Dharma Sabha Manipurna Sangsan Kayagaloina na Kusam Naduna Pangthok Patholmatuda Kabui Dharma Sabha Manipuri President DN Kabui Kaksing Municipal Council ki Councillor S Premita Debina Maroiba Mayor Singh Oina Sarukyaki Professor L Sadanandana Kabui Selang Maiba Amasung Dharma Haiba Hiramda paper pathoki MSU District Committee Jiri Bamna Jiri College bu Mapung Phaba Government College Ohelu Haina Taksinduna Changsilaki Bakhongjang Ngasidagi January kungamanga phaba miyamgi yenglaka komthokle hairi Ngasi District Committee ki Office Pangthokpa Paugi Mifam Amada Union ki President Y Sanjitna komthok lingai manungda government na positive oiba response piraktrabadi akan bakhongjang changsingani Masida thorpa phapate ki daita government na pugadabani hairi अखोगी जंक्शन तुना लागे खोंग असकोई केनो एजुकेशन सिदा अखोगी मणिपुर गवर्नमेंट न ngasi बावा अखोगी तालेबा डिमांड सिंग ngasi बावा रेस्पॉन्स अमत पीदना तुमिन लेसन बसे अखोगी एमसु डिस्ट्रिक्ट कमिटी जिरि वाला थमो सोना पेले Manipuri Short Story Society India ki makada numinini chathakiba kungani thosuba national level Manipuri wari macha paba madi aiba sing unabaki thoram ngasi Silchar Kasar ke Dr Ambedkar Sriti Grandagar Hall da loishin kre Thoramasida Assam Manipur Mizoram Tripuragi Masak Naiba Aiba Aipi Kayana Sargyaki Imphal East Police Commando Nathasi ki Kungamari da SBI Porompat Branch Mamangdagi MNRF ki Publicity Secretary Lautaingam Simpui Fare Hari Police ki Piarogi Cherol Amana Simpui Kasom Kulen Aungtang Dagini Mangondagi demand letter ama Lup Astigi Roundsil ama amadi Atay Chechang Kayamarum So Pagali Hari Hauzik Sanabagi Pau Hauzik ngasigi sanabagi pau boya ningthaujamdagi lobisi ngasigi sanabagi pauda state level polo singkhai hunba polo club team A na ESC team A nongoibongbu maithibu piduna third trophy state level polo tournament ki quarter final sangkhre nat ki oiba masana ama oiriba sagol kangjei manipur dagi mangkhidanaba amadi hena sakhonaba pandamda nokchupana sagol kangjei lup langjing achobuna sinduna langjing achoba sports complex ta sagon kangjei team kulumdoina saruk yaduna tha sigi tang 18 dagi knockout basis ta chathariba third trophy state level open polo tournament ki ngasi sanakhiba ahanba match ta chingkhai hunba polo club team A na ESC team A nongmibungbu panjal manga marida maithibu piduna quarter final sangkhibani chingkhai hunba polo club team A gi mai pakpagi panjal singadu TI Scout ahanba anisuba amadi ahum super sakrada panjal ahum sankhi atopa panjal ani eduna P Ojit amadi O Rogerna ahanba sakrada panjal amamam sankhi ESC team A nongmibungi panjal mari adu TI Jacob na ahum super sakrada panjal ama amadi L Thompson na mari super sakrada panjal ahum sankhi sathariba tournament asigi anisuba match ki sanakhibada KM Riding Singamaina Venture X5 pu panjal taruk sinoda maithiba pikre KM Riding Singamai gi panjal singadu O Saitazina ani suba amadi mari suba sakrada panjal ani sankhi S Dipakna ahanba sakrada panjal ama L Mocha amadi K Panditna ahum suba sakrada panjal amamam sankhi
अतोप पांजिल अदुना एस अबुंगना मरीसुब चक्रद चनखिबनी सथरिब टूर्नामेंट असिगी हयेंग अहानब प्री क्वार्टर फाइनल मैच एक्स पोलो क्लब टीम बी अमदी सिंखई हुनब पोलो क्लब टीम बी गा सानगनी अनिसुब मैच मणिपुर पुलिस स्पोर्ट्स क्लब टीम ए अमदी मणिपुर पुलिस स्पोर्ट्स क्लब टीम सी गा सानगनी अहुमसुब मैच नुक्चुपना सगोल कांजे लुप टीम बी अमदी KM राइडिंग टीम बी सिंगमई गा सानगनी अनिसुब प्लेट क्रिकेट टूर्नामेंट की ngasi सानखिब मैच PTRC पार्सोइना TCMDC थोंजुबु माइथिब पिखरे मणिपुर क्रिकेट मसाना हेना चाखुनब अमदी अफब क्रिकेट सानरोइ सिंग पुथोंनबगी पांडमदा मणिपुर क्रिकेट एसोसिएशन सिमदुना लुवांग संगमगी लुवांग पोकप क्रिकेट स्टेडियम दा टीम 12 ग्रुप अनि थोकना खाइदोक्तुना चथरिबा सेकेंड प्लेट क्रिकेट टूर्नामेंट की ngasi सानखिब मैच PTRC पार्सोइना TCMDC थोंजुबु विकेट 3 माइथिब पिखिबनी TCMDC थोंजुना टॉस ngamduna ahanba innings की बैटिंग तौबदा ओवर कुमापलगा बॉल मंगादा विकेट लोइन तुरगा रन 43 लौखी मसिकी पाखुमदा PTRC पासोइना अनिसुब इनिंग्स की बैटिंग तौबदा ओवर कुनिथोइगा बॉल मरीदा विकेट मरीखक तुरगा अपीबा टारगेट अदु यौदुना मैच असि माइ पाखिबनी ngasi सानखिबा मैच असिदा PTRC पासोइगी सानरोय मिलनना विकेट मरी लौदुना मैन ऑफ द मैच ताखरे हयेंग YAC या स्कूल अमदी WCA तेरा यंखोम लेरका सानगनी रविचंद्र फुटबॉल तरह सुबह स्टेट लेवल मोइरांगथेम रविचंद्र मेमोरियल ओपन फुटबॉल टूर्नामेंट की ngasi सानखिबा मैच RFC खामनाम लेरक अमदी BFC बासिखोंग माइपाखरे M रविचंद्र ट्रस्ट क्यांगवेना सिंदुना क्यांगवे आइडियल हाई स्कूल की ग्राउंड टीम 13 ग्रुप निपाल थोकना खाइदोक्तुना चथरिबा टूर्नामेंट असिगी ngasi सानखिबा अहानबा मैच RFC खामनाम लेरकना SDE खोंगजोंबु गोल मंगा अमदा माइथिबा पिखि RFC खामनाम लेरकी माइपापगी पांजल सिंह अदु सुरेश रायना मैच की 3 सुबा अमदी 9 सुबा मिनिटा गोल अनि चनखि राजेशना मैच की 13 सुबा अमदी 19 सुबा मिनिटा गोल अनि अतोपा गोल अदुना हेरोजितना मैच की 35 सुबा मिनिटा चनखिबनी SDE खोंगजोंगी अमता ngairaba गोल अदु अनिल कुमारना मैच की 13 सुबा मिनिटा चनखि सथरिबा टूर्नामेंट असिगी अनि सुबा मैच की सानखिबदा BFC बासिखोंगना वाफा वांगोइबु गोल अहुम अमदा माइथिबा पिखरे BFC बासिखोंगी गोल अहुम अदु रॉबिन्सन क्रिस्टोफर हेरोजितना मैच की 39 सुबा 39 सुबा अमदी 39 सुबा मिनिटा गोल अमबम चनखि वाफा वांगोइगी अमता ngairaba गोल अदु W बोयाइना मैच की 90 सुबा मिनिटा चनखिबनी मैच असिदा BFC बासिखोंगी सानरोय गोलमई अमदी वाफा वांगोइगी W सुरेशा सेंटर रेफरीना येलो कार्ड पिदुना मखाताना फाउल तौदुनाबा वार्निंग तौखि हयेंग नुंथिल पुंग अमताबदा FCT क्यांगवे अमदी LLK करामगा अहानबा मैच ओइना सानगनी अनि सुबा मैच AMKA लंगथबाल अमदी मैरा बासिखोंगा सानगनी हौजिक सानबगी मखाताबा पाउ खरामुक कुंथ्रागा मातोय सुबा एन हजारी अमदी डॉक्टर एन टोम्बी स्टेट पोलो टूर्नामेंट लागिबा दिसंबर 23 तगी जनवरी 10 फाउबा पोलो टीम 19 सरुक यातुना इम्फाल की मपाल कांगजेबुंगदा पांगथोकलगनी हारी टूर्नामेंट असिगे चैंपियन अमदी रनर्स अप ता लुपा लिसिंग यांखै अमदी लुपा लिसिंग कुंथ्रा की मना थामली वुसु एसोसिएशन ऑफ मणिपुर की मखादा सेनापति डिस्ट्रिक्ट वुसु एसोसिएशन सिंधुना तरागतरे सुबह स्टेट लेवल वुसु चैंपियनशिप लागिबा जनवरी 13 दगी 13 फाउबा सेनापति डिस्ट्रिक्ट हेडक्वार्टर की मल्टीपर्पज हॉल दा पांगथोकलगनी हारी लागिबा जनवरी 19 दगी 19 फाउबा असम दा पांगथोकदौरिबा सब जूनियर नेशनल फुटबॉल चैंपियनशिप ता सरुक यागदबा मणिपुर नुपा टीम की मैनेजर ओइना M नीलो अमदे कोच ओइना NG रिहिकांत खल्ले हाइना अम्फाना फोंदोरकले अमरोमदा डॉक्टर BC रॉय ट्रॉफी की जूनियर नेशनल फुटबॉल चैंपियनशिप ता सरुक यागदबा मणिपुर टीम की मैनेजर ओइना L कुलदजा अमदे कोच ओइना L देवचंद्र खल्ले हाइरी
December Kungamapandagi January Amma Fauba Jamshedpur da Pangthokadoriba Subrata Classic Junior and Masters National Powerlifting Championship da saru yagadaba Manipur ki team ngasi Imphal thadokre. Taruk Suba World Bodybuilding and Physics Sports Championship da medal lorkraba bodybuilder sing opagi thoram ama UCM IPSA Lake Pandam Ipak Akomlup BBAIWD UZM Kanglamai KILL CLK amasung KSN Sinduna Laishram Kulemlekai Community Hall da Pangthokre Thormasida Westminster Dr. KS Ratan Kumar Civil Society Singiluching Basing Imalu Kiluching Bising Kayasu Saruk Yaduna bodybuilder sing da Kudol Tamki Manipur की पाउमी सिंह की टीम ना तरे सुबह नॉर्थ ईस्ट मीडिया स्पोर्ट्स फेस्टिवल की बैडमिंटन मसानादा टीम चैंपियन ओरे गुवाहाटी की हट्टीगढ़ इंडोर स्टेडियम दा सानखिबा बैडमिंटन चैंपियनशिप दा नुपा अमसुंग नुपी की सिंगल अमसुंग नुपा की डबल दा विनर ओइखे Assam Sports Journalists Association Sinduna Chathariba Festival Asida Imphal Times की and Rinana Didi के गुवाहाटी की अरुणा चनुबो नुपी की फाइनल दा सेट अनिशिनो दा माइथिबा पीदुना चैंपियन ओइखे नुपा की सिंगल दा मानबगी विक्रमना संगाई एक्सप्रेस की इबोबीबो माइथिबा पीखे डबल्स की फाइनल दा इबोबी अमसुंग विक्रमजीत की जुराना प्राक न्यूज गुवाहाटी की सानरोय अनिबो माइथिबा पीदुना चैंपियन ओइखिबनी Hozilo islap padang sinong magiweba inga sagi pau. ICR lampel patagi phangba pau gi matung ina ngasi gi khwaiti gi sabagi chang degree Celsius kungama 3.8 khwaiti gi ingba degree Celsius 0.8 Nuksita yawa ising manil gi chang ayukta chada marpudra nukilda na chata yang kay kumdoy. Nongju gi chang. Hozero bidamaro be pau amhona. Human Resource Phagatan bahai basina semga chagat pa pumbagi amatangar ba pandam ni haina Speaker TS Lokesor na phongdokre. राजनीति तौबामदे अवांग बथाकी ऑफिसर सिंह मसा मसागी कांगलुप खक्तगी थबक चथबना लमदमसिदा अचौव सापु मपीरे मसिना नोमा पोखारप मतमदा करी ओइगनी हाइबा ngamdre हाइना एमएलए एन बिरेना नुंगनांगबो फोंदोक्रे अमदे हयेंगदगी फिल्म गमरी लेनबा थबक थोरम सिंह मखा चथनबा फिल्म फॉर मणिपुर न वारेप लौक्रे ISTV न पिजब पाउ ngasiगidi matang sta loijare ming tabiri basingbo mukana kurunjari